Tokyo Olympic 2020 na lakpaga mari lainana Seireng asi khudon tamjabani 2020 Olympic asi yaithok tuna lakpani corona na maram oiduna haujik 2021 gi July 23 da hauraga dabani masiga mari lainana thamjari Seireng ama Sanaroi Nungsibi Manipur imase Kayada haraoriba ngasidi mai thongse Kayada ningthijariba masa singna thauna leiba uraga international gi sanabungda mabuk thoki masa sanaroi singna khudon kaya katniba mitki kumai oijaba kaya gi matik penjaba Simadi apong machum mani Manipur sports ki powerhouse ni ayang malan mini mutnai draba ngasi phau thamoi nungda nong mata mikha pon khidriba mikha pon gadabagi masaruk nokna thawai thakiba Yuvraj Tikendrajit ni 2021 Tokyo Olympic na lakpada leibak pungjau thilliba Mikup narup siang liba yengning bana masa singi thauna lingjen Sanau naning tamna tayong pan se ima gi tampang ni nangi kari wat kani thauna laiba nangi di thauna na lanni punamak tan mangam gani loksing su ningkha tamasu hoda bakan banangi di sana gi medal soidrabani Nangi kusana, nangi kute, nangi kongtang, nangi sakam. Uraka Manipur sintong na taunagi irik na iharak tu na. Chandol kasinu kasin koya tung na. Mipum kuding makki wakal da haksang da manglan da taunagi inot iharak tu na. Inaw naubat thauna kaya sagalasan thauna phai Manipur se pukchen phajai Manipur se mafam da sonarasano